Siroi Lili Festival gi pau lo bachat ki ba paumi singna tongba MST bus tage Manipur haina thaba wahi lauthong na ba Maharajman na khonna ki bagi thong adugi mayokta All Manipur United Clubs Organization amuko gi luching makhada ngarang Imphal East District ki tongan ba mafam kayada maira khongchat chatkre khongchat adu amuko poirei leimarol maira paibi apunba Manipur All Manipur Women Voluntary Association amoba Committee on Human Rights Kohar amasong Manipuri Students Federation MSF ki miteng makada Imphal East District United Clubs Organization iduko amadi palemna sinduna iduko gi unit singna kwanba mafam singda chatkibani Manipur muthatpa yaroi amadi condemn India's policy to obliterate Manipur haiba wahi sing iba placard kaya season akibagaloina na kolaw kaya lauduna chatkiba maira khongchanadu Imphal East District ki manung chanba sinam Yangang Pogpi, Leitan Pogpi, Kaibi, Kamuda, Kewa, Pukaw, Sagolmang, Sawombong, Yumnam Patlaw, Nongada, Jingadal Tezpur, Kurai, Wakong, Pukaw, Terapur, Kongba, Kongpal, Kongkam Lekay, Top Kongnang Makong, Sairem, Pukaw, Naharup, Lamboykul, Salangtel, Uyumpog, Pungdongbam, Isika, Ising Tembi, Yumnam Kuno, Kundrakbam, Napet Pali, Telauchana, Yaripok Top Chingtha, Yaripok Laimanai amasung Androna Chingpa tongan-tongan ba mafam singda chatki. Hiramasiga mari lainana amuko poirei leimarol amawaba kohar amadi MSF ki maikay dagi fongdorakpagi matung ina Siroi Lili Festival gi pau lo bachat ki ba paumit singna tongba MST bus dagi Manipur haina thaba wahi lokthok na ba hona ki baga loinana paumit singna chatpada thingba pi ki ba Maharajman ki thong adu Manipur mai hauna chaklang na ba shinbani haina lawroidabagi maram leite. Maram aduna iramtam Manipur asida himinariba yelho furup kanglup khudingmangna para asi phamin aduna amato oina nusi chanana amade mapangi safu amatana thugaiba ngamloidaba iramdam ama ohen minarasi haina cheksin watam lakle akoi Siroi Lili chatpagi sidaisida akoi press media mayam bu halalakhiba asigi mayokta akoi asina yaningdabagi protest thajabani aduna akoi Tasina harakanda kogi Manipur si kai basu ya yaroi Manipur muthatpa yaroi haiba wafam asi thamjari karigumba kano asina India gi thawong asina akoi ahong balai katar gadi akoi ari balai tana akak balai tana akoi khungdang ase jangsan jagan asugumba Bharat Sarkar gi India gi mathong huktaba michak mithai naiba atamnana maitai atamnana naga singda chatharakpa thong asi akhona yaningde amadi akhona Manipur haiba iramdam gi maming asi muthatpa yaroi asugumba legal ase tawbigano haiduna chasandaba khongjang amagi oina ngasi se akhoi Yaripok Laimanai gi imaibel sing amadi youth sing lorana thoram asigi yaningde haibagi mayokta chathajaba maira gi oiba yam pisoiba adugumba khongjang ni asoba khongjang asi ngasi da natana Manipur gi district khudimakta makhata na mathang chathak higani